ꯃꯦꯟ ꯃ ꯂꯩꯇꯦ ꯑꯩꯈꯣꯏꯅ ꯋꯥꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗ ꯗꯤꯁꯤꯅ ꯉꯁꯤ ꯑꯩꯈꯣꯏꯗ ꯇꯧꯕꯤꯔꯤꯕ ꯃꯇꯦꯡ ꯁꯨꯃꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯇꯦꯡ ꯑꯩꯈꯣꯏꯅ ꯍꯦꯛ ꯄꯦꯟꯗꯕ ꯑꯩꯈꯣꯏ ꯌꯧꯕ ꯐꯪꯗꯕ ꯁꯤꯒꯤ ꯑꯋꯥꯕꯅꯤ ꯃꯌꯥꯝꯅ ꯆꯪꯉꯒꯁꯨ ꯑꯩꯈꯣꯏꯅ ꯆꯪꯕ ꯉꯝꯗꯕ ꯄꯦꯟꯗꯕꯁꯤ ꯈꯛꯀꯤ ꯑꯋꯥꯕ ꯃꯉꯥꯏꯕ ꯃꯐꯝꯁꯤꯗ ꯂꯩꯔꯛꯄꯗꯗꯤ ꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯤꯔꯛꯄꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯦꯜꯂꯤ ꯍꯥꯏꯕ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯄꯦꯟꯕ ꯂꯩꯇꯦ ꯍꯥꯏꯕ ꯆꯪꯕ ꯐꯪꯖꯔꯒꯗꯤ ꯁꯤꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤꯡꯗꯕ ꯃꯇꯦꯡꯁꯨ ꯀꯔꯤꯁꯨ ꯃꯇꯦꯡ ꯇꯧꯕꯤꯔꯒ ꯑꯩꯈꯣꯏꯅ ꯂꯩꯕ ꯐꯪꯖꯔꯒꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯄꯦꯟꯕ ꯑꯣꯏꯔꯒꯅꯤ ꯁꯤ ꯍꯥꯏꯔꯒ ꯑꯩ ꯐꯣꯡꯗꯣꯛꯆꯔꯤ ꯁꯤ ꯋꯥ ꯃꯈꯣꯡ ꯂꯩꯇꯕꯒꯤ ꯂꯣꯏꯕ ꯄ꯭ꯂꯥꯁꯇꯤꯛꯅ ꯁꯥꯕ ꯃꯣꯔꯥꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ? ꯃꯣꯔꯥꯗꯤ ꯑꯩ ꯇꯧꯗꯦ ꯌꯥꯝ ꯃꯣꯔꯥꯁꯨ ꯌꯥꯝ ꯀꯥꯟꯅꯅꯤ ꯑꯗꯨꯒ ꯍꯨꯃꯥꯏ ꯁꯥꯕꯁꯦ ꯁꯤꯁꯤꯗꯤ ꯁꯥꯕꯅꯤꯅꯅꯦ ꯍꯨꯃꯥꯏ ꯀꯥꯟꯅꯅꯤ ꯃꯣꯔꯥꯁꯨ ꯍꯨꯃꯥꯏꯗꯤ ꯂꯣꯟꯕ ꯂꯪꯅꯅꯦ ꯇꯧꯔꯒ ꯁꯤꯒꯨꯝꯕ ꯇꯔꯥ ꯑꯃ ꯂꯧꯔ ꯇꯧꯕꯅꯤꯅ ꯁꯤ ꯏꯁꯥꯅ ꯃꯦꯇꯔꯤꯌꯦꯜ ꯂꯩꯖꯔ ꯏꯁꯥ ꯁꯥꯖꯕꯅꯦ ꯅꯍꯥꯟꯅꯗꯤ ꯌꯥꯝ ꯂꯩ ꯑꯩꯈꯣꯏ ꯁꯤꯗꯇꯕꯨ ꯑꯩꯅ ꯃꯁꯤꯠꯀꯅꯤ ꯕꯖꯥꯔꯗ ꯇꯧꯗꯕꯅꯤ 이마르게 해는 누시가 나 레이데 가봄 따라 나오고도나 에코이고 옆이바니 이마구 눈은 자나 탐시 에코이나 이마기 북닝 와큰 손타다는